Chief Minister na Assam da khundariba Manipuri singbu Assamese Manipuri hairamba yaningde Assam gi lup taraga manga Manipur gi Chief Minister na Assam gi maruoiba Manipuri CSO singbu hulamba amasung Assam da khundariba Manipuri singbu Assamese Manipuri haina phongdoklamba wafam yaningde amasung phambak thakta miyoi ani ahum khut thanggathalaga Manipuri sing pulle lauramba minambani haina Assam gi tongan balup taraga manga gi makok thongba thaupuba singna punna khuyak piba chero lamana phongdorokle All Assam Manipuri Student Union Assam Manipuri Maira Paibi apun balup All Assam Manipuri Women Maira Paibi Coordination Committee Manipur Development Council Manipur People's Front United Manipuri Association of Assam All Assam Mitai Women Protection and Development Committee Athauba Ningsing Loop United Club Organization Society for Maitai Chamber of Commerce Khuman Club Lakhipur Manipuri Language Protection Coordination Committee Mitai Pukai Loop Lakhipur Thaugal Marup Jaribon amasung Nongin NGO gi thaupuba singna punna khuyak piba chero lasina makhata na hai Tha asigi taraga taretta Silchar manakta leiba Khoirel khulgi labukta Manipur gi Chief Minister N Biren saruk yaduna pangthokiba Manipuri Unity Convention da Assam gi maruoiba loop sing amata saruk yakhide mahaki pandam phajarabasu loop mayam punsilaga amatoina pangthoklambagi wafam leirambani adubu mayamna yanaba leitaba khunaiga samnaba watpa loop ama ni khaktada mi lising manga tara tilhalambagi wafam thamlambasu yai adubu tinkhiba miyam adu sumangli lagi mithitni haire Chief Minister na piramba warolda Assam gi Manipuri singbu Assamese Manipuri hairamba simak laibak thibane Assamese Manipuri haiba nomenclature asi government ki record amata da yaude OBC gi list na chingbadasu Manipuri haina sizinare Maramasina Chief Minister na Assamese Manipuri haina anoba nomenclature ama phongdok piramba sina lainga ki official gi thabak thabada chamamnaba kaya laire wafam asina Manipuri khakta natana Assam gi ethnic yellow purup singnasu angakpa pokna re Assam da Assamese Dimasa Assamese Karbi Assamese Bengali Assamese Boro amasung Assamese mising haina sizinade masigi mahutta Dimasa Karbi Boro Bengali mising haina sizinai Maramasina Assam da leriba mitai singbu Assamese Manipuri haiba sidi thamoi sokna yaningde haire Chief Minister na Assam gi Manipuri singi marakta unity leitabana Assam gi Manipuri sing sothabani hairamba sisu laibak thibane Manipuri singi common issue da Assam gi Manipuri CSO singi thaudanga chap manai khongpham amata da lepminai haire Manipur da loop sing chengum saubagumna Manipur gi mapanda di saugatte Manipur gi handaki rang asida Assam Tripura amade Bangladesh da leriba Manipuri singna haunaruba tawdana masing naidana Manipur bu nungsijaba gi peace rally kaya satkhe angam basenkhai firol asa athaki polam kaya Manipur da tengbang khi haire Assam Tripura amadi Bangladesh da mitai amade Bisnupriya ani gi marakta naksinaba puraknabage wakhalondi fajai adubu Assam da matam koinadage Bisnupriya amasung mitai gi marakta lairakpa identity gi chayenaba singi marakta purup ani sige akhanga hai lusingba singa famina duna karamba mawongda punsinba yabagi haibagi thaurang thoksel puthokpa change taha na poram yatana Chief Minister N Biren na loop ama ni khaktagi famnai bakharagi khut thanggadalaga pullabani haine hekta laukthoklamba se mahangna Assam da leiriba mitai singi ihul khangbida bani lawi haire